Good morning mayam. Video anova ama puduna ay amuka laksare. Ngasigi video sidi ay ngontada palosakne puisakne yoline aba khoi hingondagi ado mina jumda lawba laini moina chalaga bazarda joludoiba ado punkhotna loire hojik mido lakna pure adu matungda aina khoi namagi fi sa hobado ngatang jawba chaluba ado ko mamana lang hap lairami adudo mama do bada ko bada siga hapna khange mai sangaganina phane boye siga sayo sangan do amoni pugi hanu video ko ngai du ba ina pi ba ma nge ja do ha pi ba ade je mane pi ina pamjan ni bo je ina bu harawe da ji mona 피 골라 대봉사로이 야 골라 담아 자두니잖아 뽕갈라가 그래 그게 누아이도 노랑 버제 가렌 줄 라이도니 라이다 버이나 때 누아이도니 lang duga duga phaktu 어디도 자두 마가 고 이제 나 아무바테 아이 차우닝 만나 빗다라 아이 떨리다나 아 마상 우라 야 누가 jam chau thangkalune makhala walune 수장 나오지 분들은 ni masang matau bugi ni matung ni badung thigi cara ba mana da bajang mana re na ko tei habau lo salau ro कारण ये तुम जाने लोग थो तना chi sa to lore ये वो तत्ते ना jiet pro जे तेने कइनम पन गरे आदा पन गरे मा सिंगनी चलो थो करो 어제 tumna sonda donda na to je tumna चलो सी चलो सी कारण लो बसे संदे के ना खेलो दुनी to to si 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 tau je kai na cha सी करला हो केनो तो to samje खुशी में करला ना अरे रंते रसन हम कइनो दई बने सिंग तत्र लोरे zum ha khro जार सी ले जरा सन ना करो जमुना ना दो ममांग सतोइरा पनि सतोइरा आइदो हाल माजु जाम साजागी देना को मा जम सा nang je bu malang ko bra bu ko na bu ke tin na le de sangal khunu फोन दे रे 티 파는 또 띵갈로 뭐 콘데 시 레이리 이발 오나래 아마 징어 간나 징게 시점 땅도 럴리 점 땅 보자 징다 세모 데이지 Nama je singa. Ikan konjala ka se jungjala ma. bakkan na 징어 남자 아지 꼰보다 찔러 들었다 갈래 아지 네바 폴라 찔러 들어디 농아이다 버냐 봐 꼬마 소론들이죠 지가 담마자 Katanga kon. 그게 담모 너희 그때도 아무 가지고 하자래더나 우쭈 Ma. Ôi lo. Thebung cha ni ngai de lo. Nate thebung cha ni ngai de lo. mayam barogi chak thongna bai talabi tawre alu kangau tawre alu kangau bina aiga akunu ma banya ba ko ba di alu kangau se kaya ta cha de kai dino ai di ma pi ngai alu ngau ba toige bora myam chari yae aduge ko ba da mi myam na nungsina alu baba ine su ko ya ba ko
ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯄꯥꯁꯦ ꯍꯧꯖꯤꯛ ꯑꯂꯨ ꯆꯥꯋꯥꯏꯕ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯥꯒꯤ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯑꯣꯏꯅ ꯉꯧꯔꯦ ꯃꯌꯥꯝ ꯑꯗꯣ ꯀꯥꯔꯣꯠ ꯑꯈꯥꯕꯤꯁꯦ ꯑꯩꯗꯤ ꯀꯌꯥꯇ ꯄꯥꯝꯗꯦꯕ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯈꯣꯏ ꯄꯥꯒ ꯆꯥꯗꯣꯏꯅꯦ ꯀꯥꯔꯣꯠ ꯑꯈꯥꯕꯤꯁꯦ ꯃꯌꯥꯝ ꯑꯩ ꯂꯣꯏꯔꯦ ꯆꯥꯛ ꯍꯩꯖꯥꯡ ꯁꯣꯝꯗꯅ ꯑꯂꯨ ꯀꯥꯡꯉꯧ ꯂꯩꯔꯦ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯕꯦꯔꯦꯟꯗꯤꯁꯦ ꯈꯔ ꯃꯁꯛ ꯐꯖꯗ꯭ꯔꯦ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯗꯩꯅꯦꯕ ꯑꯩꯅ ꯀꯨꯀꯔꯗ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯤꯐꯤꯟ ꯃꯆꯥ ꯑꯃꯗ ꯍꯥꯞꯄꯒ ꯀꯥꯝꯃꯨꯔꯦ ꯑꯗꯨꯒꯤ ꯌꯥꯝꯅ ꯄꯦꯊꯈ꯭ꯔꯕ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯍꯩꯖꯥꯡꯗꯤ ꯀꯩꯅꯣ ꯀꯥꯡꯁꯣꯏꯅ ꯇꯧꯔꯦ ꯑꯣꯂꯥꯡꯕꯁꯤꯒꯅꯦ ꯀꯥꯡꯁꯣꯏ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯀꯣꯟꯖꯥꯎꯕꯤ ꯑꯗꯨꯒ ꯆꯦꯡꯒꯨꯝ ꯅꯥꯀꯨꯞꯄꯤ ꯄꯥꯂꯪꯁꯥꯛ ꯑꯂꯨ ꯇꯣꯃꯦꯇꯣ ꯃꯌꯥꯝ ꯃꯤꯛꯁ ꯇꯧꯔꯒ ꯇꯧꯔꯦ ꯃꯌꯥꯝ ꯅꯨꯡꯊꯤꯟꯒꯤꯅ ꯁꯤꯁꯦ ꯑꯩꯈꯣꯏ ꯁꯤꯡꯖꯨ ꯆꯥꯗꯒꯤ ꯆꯤꯀꯟꯗꯣꯆꯥꯅ ꯀꯩꯅꯣ ꯇꯧꯈꯔꯦ ꯑꯋꯥꯊꯕꯤ ꯁꯤꯠꯈꯔꯦꯕ ꯑꯋꯥꯊꯕꯤꯒ ꯍꯥꯞꯄꯒ ꯁꯤꯡꯖꯨ ꯆꯥꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯇꯂꯥꯕꯤ ꯇꯧꯏ ꯃꯨꯛꯕꯥꯡ ꯇꯧꯒꯦ ꯍꯥꯏꯅ ꯇꯂꯥꯕꯤ ꯇꯧꯔꯤꯅꯦ ꯃꯌꯥꯝ ꯁꯤꯡꯖꯨ ꯃꯨꯛꯕꯥꯡ ꯇꯧꯒꯦ ꯍꯥꯏꯅ ꯑꯗꯣ ꯁꯣꯝꯗꯅ ꯑꯩꯅ ꯕꯣꯔꯥ ꯍꯧꯔ ꯄꯨꯔꯦ ꯑꯗꯣ ꯁꯣꯝꯗꯅ ꯃꯤꯃꯤ ꯁꯤꯡꯖꯨ ꯀꯔꯤ ꯀꯔꯥ ꯅꯝꯃ ꯍꯣꯏꯗ ꯆꯥꯗꯣꯏꯅꯦꯕ ꯉꯁꯤꯒꯤ ꯄ꯭ꯔꯣꯒꯥꯝꯁꯦ ꯅꯝꯃ ꯍꯣꯏꯗ ꯇꯧꯔꯦ ꯕꯣꯔꯥꯁꯤꯅ ꯑꯩꯅ ꯌꯨꯝꯗꯒꯤ ꯍꯧꯅ ꯄꯨꯔꯛꯑꯦ ꯃꯌꯥꯝ ꯑꯗꯣ ꯅꯝꯃ ꯍꯣꯏꯗꯒꯤ ꯃꯣꯔꯣꯛ ꯉꯧꯅ ꯑꯩꯅꯁꯨ ꯃꯣꯔꯣꯛ ꯉꯧꯅ ꯄꯨꯔꯛꯄ ꯅꯝꯃꯅꯁꯨ ꯃꯣꯔꯣꯛ ꯉꯧ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯑꯅꯤꯃꯛ ꯍꯥꯞꯆꯤꯟꯕꯅꯤ ꯃꯌꯥꯝ ꯇꯂꯥꯕꯤ ꯂꯣꯏꯔꯦ ꯅꯨꯡꯁꯥꯅꯤ ꯁꯥꯕꯅ ꯀꯥꯔꯦꯟꯁꯨ ꯂꯩꯇꯕ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯦ ꯀꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯐꯖꯅꯗꯤ ꯁꯥꯏꯌꯦ ꯍꯟꯗꯛꯅ ꯑꯃꯨꯛ ꯍꯦꯜꯂꯤ ꯑꯩ ꯁꯥꯕꯩ ꯆꯥꯡꯁꯦ ꯑꯗꯨ ꯃꯇꯤꯛꯇ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯔꯗꯤ ꯀꯥꯔꯦꯟ ꯑꯃꯨꯛ ꯂꯩꯔꯔꯣꯏꯕ ꯑꯁꯤꯁꯨ ꯑꯋꯥꯕꯅꯤ ꯑꯗꯨꯗꯣ ꯍꯥꯞꯈ꯭ꯔꯣ ꯆꯨꯔ ꯂꯩꯖꯅꯤꯗꯣ ꯀꯔꯤꯅꯣ ꯁꯨꯝ ꯉꯥꯡꯉꯨꯗꯅ ꯇꯣꯠ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯃꯌꯥꯝ ꯆꯥꯔꯁꯦ ꯌꯥꯗꯦ ꯃꯨꯟꯅ ꯇꯣꯠꯇ꯭ꯔꯤ ꯈꯨꯗꯥꯡ ꯅꯥꯔꯦꯍꯦ ꯆꯥꯃꯟꯈꯔꯦ ꯂꯥꯛꯑꯣ ꯅꯔꯥꯅꯥꯏ ꯇꯣꯠꯈ꯭ꯔꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣꯅꯦ ꯅꯔꯥꯅꯥꯏ ꯇꯣꯠꯈ꯭ꯔꯣ ꯍꯨꯃꯥꯡꯒ ꯁꯧꯏꯅꯦ ꯁꯤꯡꯖꯨ ꯇꯣꯠꯄꯗ ꯏꯃꯥ ꯁꯤꯡꯖꯨ ꯇꯣꯠꯄꯗ ꯈꯨꯗꯥꯡ ꯁꯣꯛꯑꯦ ꯃꯥꯏ ꯄꯥꯛꯁꯦꯟꯗꯣ ꯐꯥꯒꯤ ꯅꯠꯇꯦ ꯅꯔꯥꯅꯥꯏ ꯃꯌꯥꯝ ꯅꯨꯡꯗꯥꯡ ꯑꯀꯨꯝꯃꯨ ꯆꯥꯛ ꯊꯣꯡꯅꯕꯒꯤ ꯆꯪꯉꯦ ꯑꯗꯣ ꯑꯣꯂꯥꯡꯕꯁꯤꯒ ꯉꯥ ꯊꯣꯡꯗꯣꯏꯅꯤ ꯉꯥꯒ ꯑꯝꯇ ꯆꯥꯅꯤꯡꯗꯦ ꯑꯗꯨꯒ ꯆꯥꯛꯁꯦ ꯊꯣꯡ ꯂꯣꯏꯔꯒ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯩꯅ ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯕꯒꯤ ꯕꯤꯠꯁꯦ ꯑꯝꯇ ꯌꯥꯎꯗ꯭ꯔꯦꯕꯀꯣ ꯆꯥꯛꯁꯦ ꯊꯣꯡꯉꯀꯥꯟꯗ ꯆꯥꯔꯗꯤ ꯐꯕ ꯊꯣꯡ ꯂꯣꯏꯔꯒ ꯑꯃꯁꯨ ꯆꯥꯔꯣꯏ ꯍꯥꯏꯕꯗ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯃꯤ 3 ꯈꯛꯇꯪ ꯂꯩꯕꯁꯤꯗ ꯑꯗꯣ ꯑꯩ ꯉꯥ ꯉꯧꯕ ꯍꯧꯔꯦ ꯑꯣꯂꯥꯡꯕꯁꯤꯗ ꯏꯁꯤꯡꯇꯪ ꯊꯛꯅꯤꯡꯉꯦꯕ ꯏꯁꯤꯡ ꯊꯛꯑꯒꯇ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯆꯥꯛꯀꯗꯤ ꯑꯝꯇ ꯆꯥꯅꯤꯡꯗꯦ ꯏꯁꯤꯡ ꯊꯛꯑꯒꯇ ꯅꯨꯡꯉꯥꯏ ꯑꯏꯪꯕ ꯌꯥꯝꯅ ꯊꯛꯑꯒ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯌꯥꯝ ꯊꯛꯄꯁꯨ ꯐꯠꯇꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯁꯥꯕꯩ ꯃꯇꯤꯛ ꯃꯤꯁꯤꯡꯁꯦ ꯃꯁꯥꯁꯨ ꯌꯥꯝ ꯉꯝꯅꯗꯦ ꯀꯩꯒꯤꯅꯣ ꯅꯨꯡꯁꯥ ꯁꯥꯕꯗ ꯃꯄꯥꯟ ꯊꯣꯛꯑꯦ ꯂꯥꯛꯑꯒ ꯏꯁꯤꯡ ꯊꯛꯆꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝ ꯃꯌꯥꯝ ꯉꯥ ꯉꯧꯕ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯩꯖꯥꯡꯁꯦ ꯎꯔꯒ ꯃꯌꯥꯝ ꯅꯣꯛꯅꯤꯡꯉꯝꯒꯅꯤꯀꯣ ꯑꯂꯨꯒꯁꯦ ꯈꯇꯪꯈꯛ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯁꯤ ꯐꯥꯎꯕꯅꯦ ꯆꯥꯅꯔꯣꯏꯌꯦꯕꯀꯣ ꯁꯥꯕꯁꯤꯒ ꯆꯥꯅꯤꯡꯕ ꯀꯅꯥꯝ ꯐꯥꯎꯗꯦ ꯌꯨꯝꯗ ꯃꯤ 3 ꯈꯛ ꯂꯩꯁꯦ ꯑꯗꯨꯕꯨ ꯐꯖꯅ ꯆꯥꯟꯅꯗꯕꯩꯅ ꯍꯩꯖꯥꯡꯁꯦ ꯃꯌꯥꯝ ꯊꯣꯡꯉ ꯀꯥꯟꯅꯗꯦꯕ ꯑꯁꯤ ꯐꯥꯎꯕ ꯆꯥꯕ ꯉꯝꯃꯣꯏꯑꯕ ꯑꯗꯨꯏ ꯃꯇꯨꯡꯗ ꯆꯥꯛ ꯊꯣꯡ ꯂꯣꯏꯕꯩ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯩ ꯂꯪꯆꯥꯛ ꯆꯥꯛꯄ ꯑꯃꯨꯛ ꯍꯧꯔꯦ
ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩ ꯐꯤ ꯍꯧꯒꯦ ꯇꯧꯏꯅꯦꯕ ꯍꯌꯦꯡꯁꯦ ꯗꯤꯟ ꯐꯩ ꯍꯌꯦꯡ ꯍꯧꯒꯦ ꯇꯧꯕ ꯍꯌꯦꯡ ꯂꯣꯏꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯉꯝꯗ꯭ꯔꯀꯥꯟꯗꯗꯤ ꯍꯌꯦꯡꯁꯦ ꯂꯪꯗꯝ ꯂꯧꯔꯒ ꯊꯝ ꯇꯥꯕ ꯅꯠꯇ꯭ꯔꯒꯅ ꯉꯝꯃꯗꯤ ꯍꯌꯦꯡꯁꯦ ꯍꯧꯔꯅꯤ ꯑꯗꯣ ꯑꯩꯅ ꯂꯪꯆꯥꯛ ꯆꯥꯛꯄꯁꯦ ꯊꯦꯡꯗꯤ ꯊꯦꯡꯉꯦ ꯃꯌꯥꯝ ꯄꯨꯡ 12 ꯇꯥꯗꯣꯔꯦ ꯑꯗꯣ ꯌꯦꯡꯉꯅꯤ ꯉꯥꯏꯍꯥꯛꯀ ꯆꯥꯛꯑꯒ ꯂꯣꯏꯕ ꯉꯝꯗ꯭ꯔꯗꯤ ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯛꯑꯅꯤ ꯑꯣꯂꯥꯡꯕꯩꯅ ꯇꯨꯝꯕꯁꯦ ꯇꯨꯝꯅꯤꯡꯗꯦ ꯑꯗꯨꯒꯤ ꯂꯪꯆꯥꯛꯁꯦ ꯆꯥꯛꯅ ꯂꯩꯔꯤꯅꯦꯕ ꯇꯨꯝꯅꯤꯡꯁꯨ ꯇꯨꯝꯅꯤꯡꯗꯕ ꯑꯣꯂꯥꯡꯕꯅꯤꯅ ꯃꯤꯁꯤꯡꯁꯦ ꯃꯌꯥꯝ ꯑꯣꯂꯥꯡꯕꯁꯤꯒꯀꯣ ꯐꯤꯕꯝꯁꯤꯡꯁꯦ ꯑꯃꯕꯨ ꯌꯦꯡꯖꯥꯗꯕꯅꯤ ꯑꯅꯥꯕ ꯃꯤ ꯃꯥꯟꯕꯅꯤ ꯑꯣꯂꯥꯡꯕꯩ ꯆꯥꯡꯁꯤꯅ ꯍꯦꯟꯒꯠꯄꯅꯤꯅ ꯐꯦꯟ ꯊꯥꯔ ꯐꯥꯎꯕ ꯀꯥꯟꯅꯗꯦ ꯑꯗꯨꯒ ꯌꯥꯝ ꯑꯣꯂꯥꯡꯉꯀꯥꯟꯗꯀꯣ ꯎꯅꯥ ꯑꯃꯐꯧ ꯁꯤꯠꯂꯨ ꯍꯥꯏꯕ ꯌꯥꯗꯦ ꯃꯥꯅ ꯅꯨꯡꯁꯤꯠꯅꯅꯦ ꯎꯅꯥ ꯑꯃꯐꯧ ꯂꯣꯃꯨ ꯍꯥꯏꯕ ꯌꯥꯗꯦꯕ ꯏꯪꯊꯝꯊꯥꯗꯗꯤ ꯅꯨꯡꯁꯤꯠꯀꯁꯦ ꯌꯥꯝ ꯁꯤꯠꯂꯤ ꯑꯣꯂꯥꯡ ꯊꯥꯖꯧꯔꯗꯤ ꯅꯨꯡꯁꯤꯠꯀ ꯑꯝꯇ ꯁꯤꯠꯂꯨ ꯍꯥꯏ ꯌꯥꯗꯦ ꯑꯗꯣ ꯂꯣꯏꯁꯤꯜꯂꯁꯤꯔꯅ ꯈꯜꯂꯤꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯈꯔꯦ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏꯗꯤ ꯇꯨꯝꯈꯔꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯣꯂꯥꯡꯕꯁꯦ ꯇꯨꯝꯁꯨ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕ ꯑꯗꯨꯒ ꯉꯥꯛꯇꯪ ꯆꯥꯑꯒ ꯂꯣꯏꯁꯤꯜꯂꯅꯤ ꯃꯌꯥꯝ ꯃꯌꯥꯝ ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯈꯔꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯂꯪꯆꯥꯛ ꯆꯥꯛꯄꯒꯤꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯦ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯗꯤ ꯂꯥꯏꯛ ꯀꯣꯃꯦꯟ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯅꯧꯕ ꯌꯦꯡꯕꯤꯕ ꯌꯥꯎꯔꯕꯗꯤ ꯄ꯭ꯂꯤꯖ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ